Babysana misi puliski akanba thabak marakta meiragi rally satkhre. Standard Robert Schoolgi mahairoi Babysana misiga mari lainana ngasi numidang tongan mafum kayada meiragi rally satkhre. Pulisnasu akanba section tharong lokhatkre haidi. Thamaiben area da miyoi kya tholaktuna misi asigi matangda meiragi rally satkhi adubu pulisna rally tholakadaba mafamsingda ngaktuna laikhi loinana rally tholakpasing thugaikhi haidi. Thamaibangi DM College Gate ki mayoknabada meiragi rally satnaba tholakpasing pulisna tear gas kaptuna tinkhai lerak manungda changduna rally tholakpasing thugaikhi mairasing phagatki haidi. Ngasi numidang wairamdagi hauna pulisna koina sattuna mafumda maira rally satnaba sem sariba mafamsingdagi mairasi phagatki. Ko Kaithel Thiam Laikai Nongmaibung Thaudaba Bok Laikai Kadangban Phaiyeng Laiden Kabi Sanjanbam Haibong Pokpina Singba mafamsingda meiragi rally satkhe. Singjamaigi area da meiragi rally tholakpasing puliska muknabada asok apan yaukhi hairi. Ko Kaithel area da su puliski athingbagi mayokta meiragi khongsat chatnaba hotnarakpadagi pulisna tear gas na singma kapsankhi. Babysana gi apokpa tomsona ngasi meiragi rally chatnanaba hotnabada pulisna thingkiba adubu yaningdaba phungdokladuna meiragi rally sattanaba hotnaba asimak asengba arotpa adu puthoklagani amadi lingjen manakragani haiduna namthabani haikhi. Amaromda Babysana misi singnaninga oiba misini haiba wafamda state government na warep lawduna CBI da sinanaba thabak lokhatkre. Manipur government ki maikaidagi CBI da sinakhinaba mathau taba processing lokhatkibaga loinana mamang thagi 28 da Home Ministry da sairol ama iduna case asi CBI da sinakhinaba takshinkrabane. Hojik faubadi CBI na lawbagi pau phangdri.